Assalamualaikum. Fajail tamin nasi haidi beseri sesigi. Ngasi mapal suba episode puduna lakchari Hazrat Umar giwari. Hazrat Umar radiyallahu anhu gi seng labaming ngasi taraga ngasi su musalman sing na chaujani ngai oidi mahaki achet pa iman dagi ngasi chahi lising amaga chahum suraba matung faubada mahak pu kafir sing na kinari mahak na Islam purak tringaida musalman sing ga mayok na ba amasung awaba pibada mapalay ramde mahak Hazrat Ibungo sallallahu alaihi wasallam bu hat na bakan na hot na ramba misak amani noong makafir sing na miting nga mapangthok tu na Muhammad puhat pangamba kanalay hanglami matam maduda Umar na Muhammad puhat pangam gani haiki taseng na magnang khakta na hat pangam gani miyam na hainaki Umar na ngakta thangsang yaladu na chat khare lambi da johara sagai gi Saad bin Abi Waqqas kauba misak amaga theng narami Saad na hangki Umar nang kadai da chatli banu mahak na khumki Muhammad puhat pa chatli bani naujubillah Hazrat Saad na haiki Banu Hasim amasung Banu Johara amadi Banu Manaf ki maikaidagi kari su tawrak loi khalli bara makhoi na nahak puhat khiroidra paukhum asida mahak sauning khi amasung haiki nang su musalman wallabara ngaikho nang han loishinge asi hairaga thangsang satok lammi Hazrat Saad na hoi ai musalman olle hairaga magi thangsang adu satok tuna sem sarami makhoi animak yan nagadaba khajik ta ngairabada Hazrat Saad na haiki nangi yumgi pau han na lauko nangi nachi amasung nabai animak musalman on khrabani masita bada mahak yamna sauraduna machi gi yumda chatkirami Hazrat Khabbab radiyallahu anhu na thonglon sillaga Hazrat Umar gi machi amasung mabai animak bu Quran Sharif takpirami Tanja asida Umar na machi da thong hangdok na basaw na laurak pagi khonjil tabada Hazrat Khabbab ti thu na yang na lot khirami adubu afing afai oibadagi Quran gi ayat iba che machet adudi phong na lay haure mahaki mache na thong adu hek hangdorak paga Umar na lamhen bi nang su musalman olabara hai baga loina na mahak na pairak pachai amana mache gi makok ta thakhi amasung mache gi kok ta gi I chen tharakhi Umar na imung de changsil laga na khoi anina tawram liba du karino ai na mapan de gi takhi ba khonjel aduna karino hangki mabaina aikhoi chumnagi wari sanarambani haina khumki nakhoi animak atopa dharma da changlabara mabaina khumlakhi karigumba atopa dharma aduna achumba oirabasu maduda changloidra masi hek tabada Hazrat Umar na mabai gi makoi paiduna chinglaga khamba thingba ngamdaba makhai landakhi laimai thakta namsillaga sathina phukhi machena kanthokloba matamda mangondasu mamaida khupakna I thokpa makhai tharakhi nupi adusu Umar gi machedi araiba nupi natte mahakna haikhi Umar nangna aibu musalman onbagi damak purabadi fare thangai sengna aikhoi musalman ole nahakna tawningba tawro Tanja asimakta Umar na taduna layriba Quran gi ayat sing adu urammi amasung sauramba adu sukhara hanthaki mache gi haksang da chen thariba I adu uraga ikai basu poklakhi matam maduda mahak na haikhi fare masi kari noingonda ta'u mache na haikhi nang di amangba mi na Quran sokpa yade Hazrat Umar na hanna haikhi adubu mahak amangba mi ni haiduna sokhan khide pai lairaktra irujaduna masa sengdoklaba matungda Quran adu lauraga sonkhi mahak na sura Taha aba hauki amasung makhagi ayat asi fauba sonkhi إنني أنا الله لا إله إلا أنا
إلا أنا فاعبدني وأقم الصلاة لذكري अर्थदी थंगई सेंगबमक अय अल्लाह नी लाटपद मतिक चाबा अय नतना कना अमत लैते अदुना अय खक्तबु लाटलु अमसुंग अयबु निक्सिंगनबगिदमक्ता नमाज सोलु मसी हेक यौरकपद महाकि थमोइद अवोनबा अमा लाखि अमसुंग महाकना हायरखि हरे अयबुसु मुहम्मद सल्लल्लाहु अलैहि वसल्लम गी मनाक्त पुबिरु वाफम असि ताबद हजरत खब्बाब रदियल्लाहु अन्हु लोतुना लैरंबदगी थोगलखि अमसुंग हायखि ए उमर नहांगोंद हराव पाव अमा तमजगी ngarang sagol sengi ahingda Allah gi rasul sallallahu alaihi wasallam na du'a tawkhi e Allah Umar amadi Abu Jahal ani ki manungdagi nang nehen na pamba amma Musalman olhan biraga Islam gi mating oihan biyo makoy ani asiyam na kanba misakni thinthadana Hazrat Umar hujur gi manak ta masamak laklaga irai numit ki ayukta Islam purakhi महागने इस्लाम पुरकपदा काफिर सिंगी मथौना हंथखी अदु ओइरबसु मुसलमान मसिंग यामलमदे अदु खक्त नतना अरब मसा पुंबदा लैब काफिर सिंगना मुसलमान सिंगबु पुम्मुत मुथतनब खन्नरमी अमसुंग मदुगिदमक्ता थौरांग कयामरुम पाइखतलम्मी अदु ओइरब फावबदा हजरत उमर रदियल्लाहु अन्हुना इस्लाम पुरकपदगी मुसलमान सिंग मक्का गी मस्जिद हरामदा नमाज सोन बहौखी हजरत अब्दुल्ला बिन मसऊद रदियल्लाहु अन्हु न हाय हजरत उमर रदियल्लाहु अन्हु न ईमान पुरकपा असि मुसलमान सिंगी माय पाकपनि अमसुंग महाकने हिजरत तौबना मुसलमान सिंगी मतींगनी अदुगा महाकने खलीफा ओइबना मुसलमान सिंगी दमक्ता रहमतनी अल्हम्दुलिल्लाह ngasiगidi ताखरिबा खरा असिदा आमल तौबंगंबगी पांगल अल्लाह न पीनबिबो ओइसनु मथंगी एपिसोड अमुक मयामगी दमक्ता अनौबा हिकायत साहबा गे सरुक अमा पुदुन लाक्चगी मतम अदु फावबगी दमक्तदी अस्सलामु अलैकुम।